Akaswan Imphal Wahengbam Washiton Pau Pajari Ahan Bada Marui Bapau Mukhyamantri Nong Thongban Biren Singna Kendra Grihamantri Amadi Grihamantralogi Makok Thongba official Singa Unaduna Manipurda Tubamatam da Sanji Hanjalakna Bathorang Paikatna Bakum na Khanakre Pradhan Mantri na Hojik Guwahati da Lupa Koti Lising Tarama Thoi Chatruk Longi Chakwat Thorangi Project Sing Kharagina Jatrao Hungani Aduga Kharagina Sangagani Miamda Cancer Lenagi Maram Daning Tina Kanganabagi Pandamda Ngasi Malemgi Cancer Numit Palan Tauri Amasung Mikal Matamchana Pangtok Pangamdaba Mandiniti Nyong Ngak Tabagidamak Sports Mantraloina Paralympic Committee of India Suspend Tokre Mukhyamantri Nong Thongban Biren Singna Kendra Grihamantri Amadi Grihamantralogi Makok Thongba official Singa Unaduna Manipurda Athuba Matamda Santi Hanjalaknaba Thorang Paikatna Bakup na Khanakre Social Media da Thagat Pawarol Shri Brian Hai New Delhi da Kendra Grihamantri Amit Shah Ngarang Unaduna Raija Sigi Hojik Oiriba Phibam gi Matangda Kupna Khanaraba Matungda North Block da Grihamantralogi Makok Thongba official Singa Su Unaduna Wari Sanaki Raija Sida Santi Hanjilaknaba Kendra Sarkar ki Maikai Degi Thabak Kharadi Choiduna Paikalakani Haibagi Tajabasu Mukhyamantri na Phongdokli Mukhyamantri na New Delhi ki Dwarka da Sariba Manipur Bhaban ki Phibam su Yangshin ki Pradhan Mantri Narendra Modi na Hojik Guwahati da Lupa Koti Lising Taramathoi Chatruk Longi Chakwat Thorangi Project Sing Kharagina Jatra Hungani Aduga Kharagina Sangagani Sri Modi na Kamakhya Temple Corridor Guwahati ki Anoba Airport Terminal dagi Lane Taruk ki lambi semba Nehru Stadium ki Sengwat Sagatpa Chandrapurda Anoba Sports Complex Sengwatpa Lambi Nifu Humdoi Double Lane Oina Pakthokpa Amasung Concrete Thong Kuntranipal Sana Bajatra Hungani Madugi Mathakta Sri Modi na Guwahati Medical College ki Anoba Building Karimganj Zilla ki Pratap Barida Anoba Medical College Amasana Bagi Jatra Su Hungani Pradhan Mantri na Biswanath Chariali dagi Gohanpur Yauna Samba Lane Marigi Lambi Amasung Dolabari dagi Jamuguri Yauna Lane Marigi Lambi Su Sangagani Awang Nungpuk Lamdam gi Numit Nini ki Khongchata Pradhan Mantri Ngarang Numidang Waidam Guwahati da Thungkibani Mangna Guwahati da Hek Thungbaga Assam gi BJP Core Committee gi Mihut Singa Punna Mipham Pangthokki Assam ki Khongchat ki Mangoi na Pradhan Mantri Ngarang Odisha ki Sambalpur da Lupa Koti Lising Humpunipan Henbagi Chakwat Thorangi Project Kaya Su Sangaki Madugi Manungda Lupa Koti Samri Anisang na Saba Indian Institute of Management ki Permanent Campus Mai Lambi Thong Amadi Railway Infrastructure na Chingba Yauri Kendra ki Grihamantri Amit Shah ngasi New Delhi da Pangthokpak Commonwealth Legal Education Association Commonwealth Attorney and Solicitor General gi Mifam gi Loisin Bagi Thoram da Wangangani Mifam adu Pradhan Mantri Narendra Modi na Ngarang Hudokibani Hudokpagi Thoram da Pradhan Mantri na Hai Kunma Thui Shuba Sahi Sagi Singna Bakayasi Kun Suba Sahi Sagi Thawong na Mayok na Bangamloi Maramaduna Thawsil Thawrang da Ahong Bakaya Porakpagi Tangai Fadabalai Mifam asigi maroi ba pandamde asumba bisar phanghanbada ngamkhai lana singnarakpa haibesini Khasi Hills Autonomous District Council amasung Jaintia Hills Autonomous District Council gi matam tha taruk amaga sangdok pada Meghalaya gi Mantri Mandal na ayaba pikhre District Council Affairs ki thabak supuriba Upamukhyamantri Preston Taishongna hai Raija Sarkar na Prastab adu ayab launaba amasung masigi matangda darkar laiba hukum sing thoknabagi damak Raijapal da pikhat lagani tabiriba pawasi Akasbani Imphal dagini Miam da Cancer Lena gi maramda ningthina khanghanabagi pandamda ngasi Malem gi Cancer Numit Palan Tauri Laina asi nanna khangdoktuna Masi ngakthoknabagi matangda Miam buningthina khanghanabagi pandamda Numit asi Palan Taubani Malem gi oina mioi taruk sibagi manungda amadi Cancer Lena na naba mioi oibana Laina asi Miam na mipainaba Laina ama oiri Lisingani kulda breast cancer na Prithibi ki Miam da khwaidagi naganba Laina ama oiki Masigi hek matangdana lung cancer na oiki Akasbani gi I pau kangbuga wari sanabada Delhi gi AIMS ki obstetrics amasung gynecology ki bibhag ki hanagi makok Dr. Nirja Bhatlana breast amasung
cervical cancer ngan khangdok naba sangnai na checkup tawbagi maroi badu palli mangna hai In India, it is breast cancer which is number one among women, and this is also sad because it can be detected by many methods. Cervical cancer comes next because it can be detected in a long pre-cancerous phase which can be treated and the cancer never comes, or the mortality need not come. But presently we have almost 123,000 new cases a year, more than 70,000-80,000 deaths a year, which is alarming and needs to be tackled. Manipur su ngasi malem ki cancer numit ki palan thoram tongan organization singna sinduna pangthok nari Mikhal matam chana pangthok pangamdaba amasung niti niyom ning thinangak tabagi damak Sports Mantraloyna Paralympic Committee of India PCI khudaktagi suspend tawkhre PCI na akaknaba matam gi manungda anoba executive committee gi mikhal pangthok pangam khidabana masigi mawang matawamadi National Sports Quota akaiba kaya lakhiba dugi damak Mantraloy na warep asilawbani. Sports Mantraloy na ngarang thoki ba hukum dahay PCI gi executive committee gi matam mamang thagi kuntra mathoy daloy kre PCI gi ikon kon ba Mikhal Delhi High Court ki hukum amagi matungina lisingani tara mapal gi September thada pangthoki Mantraloy na hay anoba committee ama sem na bagi Mikhal mamang gi executive committee gi tam loy tingai mamang da pangthok kadabani Anoba committee sem na bagi Mikhal thasi kunipal da Bengaluru da pangthokani haina su Mantraloy gi cherola duna hairi Punjab ki Rajyapal abasung Chandigarh Union Territory gi administrator Banwari Lal Purohit Phamthadokre maki Phamthadokpagi cherol Rashtrapati Draupadi Murmu da pisin khre amasung Rashtrapati na su mahangna Phamthadokpadu yakre mahaki maranai gi oipa maram kharagi damak Phamthadokpani haina Shri Banwari Lal na Fongdokli. Bihar ki Nitish Kumar Sarkar ki Mantri Singh na pai ki dabo Pham Singh Lauthokre Mukhyamantri Nitish Kumar na Home General Administration Cabinet Secretariat amasung election yauna maroiba Bibhag Singh pai kre Cabinet Secretariat Department ki notification namagi matungina mamang ki chungsinaba sarkar da RJD amadi Congress na pairamba maroiba Bibhag ayamba BJP ki Mantri Singh da pi kre Anoba sarkar aduda BJP gi Mantri Singh na Bibhag kulhumdoi aduga JDU gi Mantri Singh na Bibhag taramapal paire anoba chungsinaba sarkar aduda yauriba Hindustani Awam Morcha Secular gi amatangai raba Mantri Santosh Kumar Sumanda Information amasung Technology Scheduled Caste Scheduled Tribe Welfare Bibhag pi kre Saliba senba sahi asigi December tha phawbada Directorate General of GST Intelligence DGGI na Lupa Koti lising tara ni palonggi sasinaba input tax credit cash lising amasatret thengnaki masida Jenaba Miyoi Singh amasung mastermind Manipur Nipal Phagat ki Sero Lamada Selthum Mantraloy na hai asigumba aranba thabak tawba sing masak khangdok na ba masung makhoi bu phana bagi damag DGGI na akan bamideng changli Pakistan ge hana Pradhan Mantri Oiramba Imran Khan amasung mahakiloi nabi Busra Khan na lisingani tara nipanda ain kaiba mong da luhong ki haibagi damak court na makhoi anibu sahi taret bondi thamna ba hukum tawkhre makhoi na luhong bagi yana warol nikada lisingani tara nipal gi January da sahi tawnaki mase Imran Khan na ahan boy na Pradhan Mantri oidringai tha taret ki mamangdani Bursa Khan na mahake hanagi mapura ba khainar ba matungda Nauna yumbal punsi da changdringai Islam dharma gi matungina ngakpham thokpa matam idat mapung phakide haina mahaki mathakta maral siri February nipal da pangthok kadoriba laibak adugi mi khal mamangda hanagi Pradhan Mantri asigi mathakta court ki hukum pirakhiba si handaki asina ahumlak subani Hojik aroibeda maroiba pau amukhana Mukhyamantri Nongthombam Biren Singh na Kendra Griha Mantri Amit Shah amadi Griha Mantraloy ki makok thongba official singa unaduna Manipur da thuba matamda santi hanjilakna ba thorang paikhatna ba kum da khanakre Pradhan Mantri na hojik Guwahati da lupa koti lising tara mathoi chatuk lom gi chakwat thorang gi project sing kharagina jatra hungani aduga kharagina sangragani Miyam da cancer lena ki maram da ningthina khangan abagi pandam danga si malem gi cancer numit palan pangthokli amasung Mikhal matam chana pangthok pangamdaba padi nitiyom ngak tabagi damag Sports Mantraloy na Paralympic Committee of India suspend tawkhre Paulo Jare